Nakal Nammatagi Oiba Mityeng Badi nu sanapsi koi yam pendre malam ningarang nahanda koi jiri da yam tapiba nihat da makoi taruk hai tare yam piba angang tha lipan atai pukerang mudra adu ko gi jaga da buda amna tamkina minungsi ka imata leitana mihat china hato piro phawbada Nyangwa mina ngasi bawda langla lending chidana hausi tumina lesion base ekoi yamna kandem tawi mase yam yaningde adugi mathakta hauji ekoi manipurda irang thiba jaga mafam jaga singda ki kuki terrorist na bom kapsul tuna tawi mafam jaga singsida ekoi amuse sipsial power act thamdal kisisu mase yamna koi kandem tawi maramdi Nakal Nammatagi Oiba Mityeng Yengba se mase yamna ekoi yaningde maram aduna atu matamda ekoi haiba hauki koi irang asi atu matamda lo sinbinanaba ekoi ngasi sinjariba rally asi ekoi amoba MSF empal amadi ekoi ge dukobi taruga ekoi sinjabani masidai sida ekoi hauji leiriba kanu irang asi atu matamda lo sinaba ge ekoi sasaba rally ni ana thamja